ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯕꯨꯝ ꯆꯨꯞꯅ ꯚꯥꯔꯠꯇ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯃꯥꯍ ꯄꯥꯂꯟ ꯇꯧꯔꯤ꯫ ꯏꯪ 2019ꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯥꯖꯁꯊꯥꯟꯒꯤ ꯖꯨꯟꯖꯨꯅꯨꯗ ꯍꯧꯗꯣꯛꯈꯤꯕ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯑꯚꯤꯌꯥꯟꯕꯨ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯅꯅꯕ ꯑꯃꯗꯤ ꯃꯁꯤꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯊꯥꯕꯨꯝ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯚꯤꯌꯥꯟ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯛꯄꯗꯒꯤ ꯆꯍꯤ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯍꯛꯆꯥꯡ ꯁꯣꯟꯗꯝ ꯅꯥꯗꯝꯕ ꯊꯣꯛꯄꯅꯆꯤꯡꯕ ꯊꯤꯡꯅꯅꯕ ꯑꯃꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄ, ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯔꯨꯝꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯊꯤꯡꯕ ꯑꯃꯁꯨꯡ ꯊꯥ 6ꯇꯒꯤꯅ 54 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ, ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯃꯁꯨꯡ ꯆꯍꯤ 15ꯗꯒꯤ 94 ꯐꯥꯎꯕꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯗ ꯏ ꯋꯥꯠꯄꯒꯤ ꯂꯩꯅꯥꯁꯤꯡ ꯅꯥꯕ ꯍꯟꯊꯍꯟꯕ ꯌꯥꯎꯔꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯆꯤꯅꯤ ꯑꯃꯁꯨꯡ ꯊꯥꯎ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯗꯨꯅ ꯍꯛꯆꯥꯡ ꯅꯣꯏꯕ ꯍꯟꯊꯍꯟꯕ, ꯑꯉꯥꯡꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯕꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩ-ꯃꯁꯤꯡ ꯇꯝꯍꯟꯕ, ꯎ ꯋꯥꯁꯤꯡ ꯊꯥꯕ, ꯑꯉꯥꯡꯁꯤꯡꯗ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯌꯥꯎꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯑꯉꯥꯡ ꯌꯣꯛꯄꯗ ꯅꯨꯄꯥꯁꯤꯡꯁꯨ ꯊꯧꯗꯥꯡ ꯌꯥꯍꯟꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯃꯥꯍ ꯑꯁꯤ 2018ꯗ ꯍꯧꯗꯣꯛꯈꯤ꯫ ꯔꯥꯖ꯭ꯌꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯚꯤꯚꯥꯒꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯔꯥꯖ꯭ꯌ ꯑꯃꯗꯤ ꯖꯤꯂꯥꯒꯤ ꯊꯥꯛꯁꯤꯡꯗ ꯌꯥꯎꯅ ꯄꯥꯂꯟ ꯑꯁꯤ ꯄ꯭ꯔꯣꯖꯦꯛꯠ, ꯁꯦꯛꯇꯔꯒꯤ ꯊꯥꯛꯁꯤꯡ ꯑꯃꯗꯤ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯊꯧꯔꯝꯁꯤꯡ, ꯈꯟꯅ-ꯅꯩꯅꯕ, ꯂꯣꯀꯦꯜ ꯔꯦꯁꯤꯄꯤ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯏ꯫ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯑꯚꯤꯌꯥꯟ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯚꯂꯞꯃꯦꯟꯠ ꯒꯣꯜꯁꯤꯡ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯒ ꯂꯣꯏꯅꯅ ꯚꯥꯔꯠꯇ ꯏꯪ 2048 ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯔꯀꯥꯔꯅ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯑꯚꯤꯌꯥꯟꯒ ꯂꯣꯏꯅꯅ ꯑꯇꯩ ꯁ꯭ꯀꯤꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁ꯭ꯋꯁꯊ ꯅꯥꯔꯤ ꯁꯁꯛꯇ ꯄꯔꯤꯋꯥꯔ, ꯃꯍꯤꯂꯥ ꯑꯣꯔ ꯁ꯭ꯋꯆꯇꯥ, ꯄꯣषꯟ ꯚꯤ ꯄढ़ाई ꯚꯤ, ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄढ़ाओꯅꯆꯤꯡꯕꯁꯤꯡ ꯇꯨꯅ ꯆꯠꯃꯤꯟꯅꯔꯤ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯚꯤꯌꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯏꯃꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝꯅ ꯎꯠꯂꯤ꯫ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯅꯤꯇꯤ ꯑꯥꯌꯣꯒꯅ ꯏꯪ 2012ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯐꯣꯡꯕ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯑꯚꯤꯌꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯏꯪ 2018-19ꯗ ꯃꯤꯔꯣꯟꯕꯤ ꯌꯥꯎꯅ ꯅꯨꯄꯤꯁꯤꯡꯗ ꯑꯦꯅꯤꯃꯤꯌꯥ ꯂꯩꯅ ꯅꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯪ 2015-16ꯇꯔꯨꯛꯇꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯍꯤ 15ꯗꯒꯤ 50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯑꯔꯨꯝꯕ ꯍꯦꯟꯒꯠꯄ, ꯑꯣꯕꯦꯁꯤꯇꯤ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ 2015-16ꯇ ꯂꯩꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ 2017-18ꯗ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯚꯤꯌꯥꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯑꯦꯅꯤꯃꯤꯌꯥ ꯅꯥꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯣꯏꯕ ꯍꯟꯊꯍꯟꯕ ꯄꯥꯟꯗꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯦꯜ-ꯊꯨꯝꯒꯤ, ꯁꯃꯥꯖꯤꯛ ꯑꯃꯗꯤ ꯅꯥꯠ ꯆꯠꯅꯕꯤꯅꯆꯤꯡꯕ ꯀꯌꯥꯅ ꯃꯔꯨ ꯑꯣꯏꯔꯒ ꯅꯨꯄꯤꯁꯤꯡꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯔꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯐꯤꯚꯝꯅ ꯑꯚꯤꯌꯥꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯃꯄꯨꯡ ꯐꯥꯅ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯧ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯨ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯤꯗ ꯗꯦ ꯃꯤꯜ, ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯠ, ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯥꯇ꯭ꯔ ꯕꯟꯗꯅꯥ ꯌꯣꯖꯅꯥ, ꯅꯦꯁꯅꯦꯜ ꯗꯤ-ꯋꯥꯔꯃꯤꯡ ꯗꯦ, ꯑꯦꯅꯤꯃꯤꯌꯥ ꯃꯨꯛꯇ ꯚꯥꯔꯠ ꯑꯁꯤꯅ ꯊꯝꯂꯤꯕ ꯃꯥꯟꯅꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯆꯠꯃꯤꯟꯅꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯑꯃꯒ ꯑꯃꯒ ꯈꯨꯠꯁꯝꯅꯗꯨꯅ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯃꯍꯩ ꯇꯝꯐꯝꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯔꯤꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ, ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯇꯉꯥꯏꯐꯗꯕ ꯁꯦꯅꯤꯇꯦꯁꯟ ꯑꯃꯗꯤ ꯍꯦꯜꯊ ꯍꯥꯏꯖꯤꯟꯒꯤ ꯋꯥꯈꯜꯂꯣꯟ, ꯍꯩꯅꯕꯤ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯪꯒꯟꯋꯥꯗꯤ ꯋꯥꯔꯀꯔ ꯑꯃꯗꯤ ꯍꯦꯜꯄꯔꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯅꯤꯌꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯃꯥꯍꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯕꯦꯁꯤꯇꯤ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯣꯛꯄꯗ ꯅꯨꯄꯥꯁꯤꯡꯅ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ 2018-19ꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯌꯨꯝꯊꯣꯡꯒꯤ ꯆꯥꯗ 30 ꯌꯥꯝꯗ꯭ꯔꯕꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯕꯦꯁꯤꯇꯤ ꯑꯣꯏꯔꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯀꯌꯥ ꯅꯥꯍꯜꯂꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯕꯦꯁꯤꯇꯤꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯅ ꯂꯧꯈꯠꯀꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯤ꯫ ꯑꯇꯣꯞꯄ ꯔꯥꯁꯇ꯭ꯔꯤय ꯄꯣषꯟ ꯃꯥꯍ ꯑꯁꯤꯗ ꯌꯥꯎꯔꯤꯕ
ꯑꯉꯥꯡ ꯌꯣꯛꯄꯗ ꯅꯨꯄꯥꯁꯤꯡꯅ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯕ ꯍꯥꯏꯕ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯗꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯊꯣꯡ ꯃꯥꯟꯅꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯔꯥꯁꯇ꯭ꯔꯤꯌ ꯄꯣꯁꯟ ꯑꯚꯤꯌꯥꯟ ꯑꯁꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯖꯟ ꯑꯥꯟꯗꯣꯂꯟ ꯑꯃꯒꯨꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤꯕꯅꯤ꯫